Ukhrul district ki litan da oirakli ba phiba masigi matang da athubagi mifam ama yawba satkiba Deputy Chief Minister Losii Dikho Leina-Leina Nongmei Kapna-Rakkhre SKTV na tuan source tagi fangba paw singi matungina tangkhul amasung kuki ani gi marakta tholiba hingsagi thongdok kya na oirakli ba phiba masigi matang da Deputy Chief Minister Losii Dikho yawnanga si litan police station da athubagi mifam ama pangthokhi mifam adu da tangkhul nagalong tangkhul sanaulong amadi Kathogi President Singh Assam Rifles के General Officer Commanding उखरुल एसी के MLA BJP मणिपुर प्रदेश के Vice President उखरुल डिस्ट्रिक्ट के DC अमदे उखरुल डिस्ट्रिक्ट पुलिस के Additional SP न सिंह बा मियोई क्या न सरुग याकी हायरी तंजादु दा हिंसा की थोंग सिंह मखा सथरतुना युम मई थाबा होरखी लोइना नोंगमई काप की थोदोक सिंह थोरखी हायरी नाकालमरोम दा उखरुल डिस्ट्रिक्ट के लितान दा कुकी अमसुंग तांखुलनी की मरकता साउन उंखनबा थोक्तुना ngarang yum kaya amusu mai thakrabani hojik haukiba tang tarit ki numidang da tangkhul gi mioi ama kuki singna litan sarai khongda tamthina phorakpadagi Imphal gi Rims Hospital laikanari thodok adu gi matung tarakpada nakalani gi marakta hena kan mamong da unkhana ba thorakhi orekli ba pipa masida palna thodok sing makha tana thoktana ba ukhul gi district magistrate Asis Das na ngarang numidang pung taret gi makha ta ba order ma thoktriba fawba BNSS Lisingani kunumdo gi section 163 gi subsection 1 gi makha da litan khul gi akoibada curfew lauthoki adumainamak nakalani gi marakta umkhana ba hengalaktu ngarang asi nakalani gi marakta hingsa gi thong kya sathaba horakhi thodok adubu laksina ba honabada security force na tear gas cell kya kaptuna miyam gi irang adu laksina ba honaki adumapu numidangi matamda yummai thabana singba thong kya makha tana satharkibani thodok adu da tangkhul singi yum kunrom amadi lenga ki quarter mari rom sumai thadolamki tanja adu da automatic rifle kapagi makhol sumya na tana ki hairi Irangi pibam lusilakpa maramna litan gi akoibida leiba tuan ba khulgi khunja sing saphagada ba maphamda sena ba yauki haina pawsna makha tari सिलेंडर होगा ना सिलेंडर है ना